Mamata Banerjee bu Chief Minister dagi resign tawgadabani haina BJP na taksilakli. Indo Myanmar gi ngamkhaida Sahambal khaba yaroi haina Kuki Jo Singna athingba thamkhre. Kanna onai adoi khoi ge se masai memorandum to su yobui basini masi aina chawrana 2020 gi last part adai da ai pukhasagi ban adugi matungda Susanpur district ki Myanmar ga tainaba ngamkhai behangda Jo Civil Society Organization singi mihut sing amadi village chief singa puna laktuna khul adugi chief ka pullaga ngamkhai Sahambal khaba gi thabak sing athingba piba hore. Indo Myanmar ngamkhai paring asida Jo Civil Society Organization gi mihut amadi village chief sing yauna Sahambal khaba gi thabak tawriba Border Road Task Force amadi Assam Rifles ki mihut sing punna unadana Sahambal khaba gi thabak adu lepnaba phongdoki. Jo mihut singi maikai dagi thaina dagi mapa mapuna thambiramba makoi gi langli saru authority ne kai khumnabiu ngamkhai de khundariba Jo singa mangjong tanaramba tawduna ngamkhai de Sahambal khaba gi thabak sing chathaba yaroi hojik chathariba Sahambal khaba gi thabak asina Jo kangluk ki phangkom thokpa hak sing khongaunare Sahambal asi khaba gi thabak paikhatpada arun atup oina chathai hainasu maral siri mihut kangbu aduna Assam Rifles amasung BRTF ki official singa unaduna wari sanadun yanaba porokpa matam aduda Sahambal khaba gi thabak sing chathabiu yanaba ama poroktriba phawbudi Sahambal khaba gi thabak sing tawba yaroi Bharat lengaki maikai dagi ngamkhai paringda Chanaramba free movement regime muthat kiba asi center gi maikai dagi lising ani tara mari dagi pakalak kiba act is policy adugi mayoktani thaurang asina Indo Myanmar ngamkhai paringda khundariba mioi singi culture manghan baga lunana senthok lambi chathok jasin amadi tathok tasin tonaduna ngamkhai paringda laibak ani gi marakta khundariba mioi singi thabak tawminabagi khudong chaba punamak adusu manghan le haina maral sirli Jaugi CSO sing amadi ngamkhai da taba khul singi chief sing gi maikai dik Arunachal Pradesh Nagaland amadi Mizoram na singba state sing da su ngamkhai da Sahambal khaba gi thabak sing leptuna laibada center gi maikai dik thabak makha chathanaba pressure singba amata pirakpa leite adubu Manipur gi ngamkhai paring dadi Sahambal khaba gi thabak sing leptuna changchil liba asi Manipur gi Chief Minister N Biren amasung maitai gi radical group sing gi maikai dik aronba agenda amagi makha da chathrak pa thabak sing mali Sahambal khaba gi thabak asina central government ki act is policy amadi behangbu business hub ama oina semgatnaba honaba adu kahenanaba thaurang la haibagi singnaba leire central amasung state government animakna bihang amasung thangnaba mafam singda ngamkhai gi Sahambal khaba gi thabak sing khudakta lepkadabani thabak makha chathrak labadi madada tholakpa afa phattagi daita punamak Manipur lengakna pugadabani haina Kolkata da laiba Ajikar Medical College da postgraduate tamlibi doctor ama hatkhiba thodok aduga mari lainana laiba asitangdu laitada phibam ama lakle maram aduna Chief Minister Mamata Banerjee resign tawgadibani haina BJP gi wangloi Gaurav Bharat Bhatiana phongdokre Paumi singda wangangduna BJP gi wangangloi Gaurav Bhatiana ha Medical College amada postgraduate tamlibi doctor nupi ama hatkhiba thodok ki matangda justice putho haina laiba asigi mapam kaya da khongjang changsinuna lakli doctor amadi nursing yauna mapam kaya da khongjang changsiliba asina maram oiraga laibak asida hojik tangdu leitada phibam ama lakle Chief Minister Mamata Banerjee CM post gi resign tawgadabani kunai asigi damak thabak tawriba doctor nupi amabu hatpa amadi nupi singi dignity sohanba asi sathirab crime asigi evidence sing manghanna honariba Mamata Banerjee na Bengal gi nupi singi dignity ngak pangamdre Medical College ta thokiba thodok adugi matangda justice puthokna maikai kyadagi launrakliba asida Mamata Banerjee na rule of law bu ngak tabagi mo ama chathariba asina maram oiraga Bengal gi nupi singi saphab phagada mafam leitre haina phungdoki Bengal gi governor CB Anandna phongdokhibada Bengal da hojik paliba lengak asina nupi singbu ngakpi sinbibu nabagi thabak ninthina pakhat pangamdre Medical College da thokiba laibak thiba thodok asigi matungda amuk halakloi hainingai leite nupi sing thabak suphamda saphaba mafamda lehenaba khongthang sing pakhat kadabani haina su phongdoki kal amoramda Chief Advisor to Chief Minister Alfan Bandopadayna haikibada nupi singna thabak mafamda numidang duty to matamda chanagadaba anoba kanglon kaya semnaba thabak paikhatpa hore athubu matamda thaurang sing asi thabak to onthoklagani haina phongdoki nakal amaramda Kolkata High Court ki advocate singnasu ngasi doctor singi khongjang sogotuna lambi da thokna protest tawki state asida leiriba hospital singda hojik doctor amadi health care staff singnasu khongjang kaya changsili Medical College ki wathok asigi matangda
केस अमा सुप्रीम कोर्ट ना लौखटखिबगा लोइनना चीफ जस्टिस डी.वाई. चंद्रचूड़ना लुचिंगबा बेंच अमना केस असिगी हियरिंग हयेंग पांगथोकलगनी हाइरी।